halhankhigani adubu kanglon kaina Manipur da sangsilakpa mitop miansa singbu makhatana laithanabagi ayabadi piroi haina Chief Minister N Biren Singhna phongdorakpaga loinana lengakna mitop miansa singgi mayokta lepli haina sumakhatana phongdorakle. Election Commission of India ngasi Manipur gi Assembly Constituency humfu gi final photo electoral roll sing release tawkre. Final photo electoral roll asida punna elector lakh kunga lising yankai register tawkhibaga loinana hauzik fawbagi Manipur gi elector masing khwaidagi yamba oikre. Wafam masing asi Manipur gi Chief Electoral Officer PK Jha na phongdokhiba paugi mifam amada phongdokhibane. PK Jhana Paumi Singh da Phongdokhibada Tongan political parties Singi Miut Singh Yaw Namiyamna Mari Lainaba Electoral Registration Officer Assistant ERO Amade Booth Level Officer Singi Office ta Chatuna Achum Aran Yengba Yagani Masida Natana Miyam da Hena Khudong Sahanna Bahariba Final Photo Electoral Roll asi CEO Manipur.nic.in Hairiba website asida so upload tawre final electoral roll asida hanadagi punna elector lising taramapanga satret kontaret hengalaktuna Manipur gi apunba elector masing ase lakunga lising yankhai mari chahumga marifu taret leire haukiba sahi ge October tha da phongkiba draft roll da Manipur gi elector masing ase punna lakunga lising kuntra mari satruk humpu oikhibane. Draft electoral roll phong khraba matungda leirakib revision period ki manungda Puna elector listing kunmapan samri humpu nipan enroll tauke masida nupa elector listing tara humdoi gasta hum nifu nipan nupi elector listing tara taruk sama tara nipan namade third gender elector ani yauri adum oinama revision tawada elector listing mapan satra nifu mathoi amade final photo electoral roll asidagi kakthatke loinana elector singi gender ratio si nupa listing amada nupi listing amaga humpudra leiduna hanagi listing Amaga humpu mapan lairamba adudagi ama hengatle amadi elector population ratio susada yankhai mangaga 10.3 yauraktuna voter registration gi changasi tapna hengalakli haiki. Manipur Press Club ki yankhai suba mapok kumona lakpada club asigi sthana fundong bagi thoram ngasi Imphal gi Major Khulda leiba club asigi Loktak Hall da pangthokre thoram adu da Manipur Legislative Assembly gi Speaker Thoksom Setter Brata Singh Health Amadi IPR Minister Dr. Shapam Ranjan Singh Thangwenban AC gi MLA Khumukcham Joy Kishan Editor Skill Manipur gi President Khogendra Khomdram Amade All Manipur Working Journalists Union gi President Bijoy Kaksing Tabamna Athoi Bamithung Akhana Bamithung Amade Thoramapu in a Saruk Yake Thoramasida Amjugi Member Singh Amade Marui Bamithunglen Singna Press Club the Laiba Journalist Memorial Pillar da Lai Sukat Laba Matung da Journalist Award listing ani kunmanga lanthoke Tungda Hanagi Press Club ki Secretary Singda Achamba Khudol Biduna Ikai Khumnaba Utlaba Matungda Amjugi Kumja listing ani kunmanga ki calendar su phongke Thoramadu the Laikhidraba Paumi Thangzam Duzamani gi Ming the Katpa Duzamani Memorial Journalist Award 2025 Ahanbo Oina Video Journalist Boren Thoksom the PK Award Asida Guest Award Shawl Certificate Amade Memento Yauri Award Asid Thangweban AC gi MLA Khumukchum Joy Kishan Katpani Hairi Press Club na tawhiba apaba thaba thengnakiba awa kaya amadu maduna samaj kari tawni re habna chimsi fajana pe point ithopiraga mayamda khangam de bisu thok ta ran lawje manani shoga mayamna kuba ta tawa ha ho chili mayamje kainte yu bidal grong le supiyente akhoi mayam si tawre mani process minor level on the bukhana hona wadanda akhoi si tawre abdo ai madu Press Club ki kai de odan thambi de am no mai jeni na lawje China da ISMPV haibadi human meta pneumo virus ki case khara thengna rakhraba matung
ngasi Indian Council of Medical Research ICMR na Karnataka gi Bengaluru da case ani confirm tawkhre hairi case ani asina India gi oina ISMPV gi ahan ba case singni hairi Gujarat ki mafam amada thengnaki ba case amana confirm oiba ngamdana lairi hairi ICMR gi official singna phongdorak bagi matung ina Bengaluru da thengnarakhi ba patient animal sahi ama fadriba angang ngaktani angang animal hana Bronco pneumonia gi history leba patient ngaktani makhoi animak sor honbada nungairakta amadi masa sagalakpadagi Bengaluru da leba Baptist Hospital da layengnaba pukhalakkhibane case ani asigi matangda Union Health Ministry gi mari leinaba official singda khangankhibaga loinana tangai fadaba sexing thorang sing lokhatnaba hospital authorities singda pautak pikhre hairi WY tablet amadi brown sugar puduna chatlamba mioi ani security force na faba ngamkhre Surajapur district ki Churachandpur police station ki manung sana leiba Mata village tagi khuga tamna thogalakhiba 4-wheeler amada mayai ka bachinjak singa si puduna chatlambane security force na faraba mioi ani adudi P thangkhanlam chahi nifumanga amadi manglian khup chahi kuntrani thoine makhoi ani dagi soft case humfuda brown sugar gram satret humfudra taruk amade gram humphulumba WY tablet changa ga kuntra taret fagat pangambaga loinana makhong mari panba gari amasu fagat ke Oza Singi talent uthok sanabagi pandamda pangthokadaba DM College of Teachers Education DMCTE Imphal gi yangkhaini thoisuba Annual College Week 2024-25 ki thauram ngasidagi college asigi principal Dr. RK Lokendra Singna athoiba mithung oiduna haudokre college asigi trainee union na sinduna numit taruk ni supna sathagadaba college week haudopagi thoramda trainee singi tongan ba house mari khaidoktuna march pass competition pangthokhe ngasigi thoramadu da college asigi faculty member Dr. Konika Khuraizam Dr. Anita Kangabam amadi KS Dinesh Kumar Singna mathang sitna thoram mapu amadi akhanaba mithunglen sing oina saruk yakhe Thoramaduga Mari Lainana Wangangloi Singna Haikibada Ozagi Sinfamda training Tauba Lakliba trainees Singna Tongan ba co curricular activities Singda Yumpham Oiraga Pangthokliba week Asida Saruk Yaduna classroom da Mahirui Simbolairik ki Parakhak Tambi Takpi Tambi Bagi Wangmada co curricular activities Sings Dasu Ahen Bamidiang Thamduna Mapung Fabami Amamam Oina Bohonabada Asoba Thaudang Lownaba Amade Maikai khudingmakta lamjing lamtak pangamnabagi pandamda mapung fana trend tawagi tangai fadaba leibadagi college week ki thoram assistant bani haike event singa si pangthokpa sina thaksi khasi leiba khunai ama soidana oiba ngamlagani loinana tongan ba community ki trainees singi marakta amaga sakhang mai khangnaba nungsi chanaba purakpadana tana maruk mapang oibagi achetpa mari sagatpa ngamlagani haike College week asida literary meet, cultural meet amadi sports meet na mapungoiba thoram singoina Oza Singi talent uthok nabagi pandamda pangthokpa thoram ne asigum thoram asida Oza Sing amadi trainees singna matam sana saruk yaduna mai pakpa thoram ama ohensi haina college asigi principal Dr. RK Lokendran appeal tawrakle thoramge saruk ama oina souvenir amasu phongkhe ngasi ahoba numit ki literary section gi oina item tarukta house marina sangdam nakhe makhatana Tang Taret Amadi Nipanda Cultural Meet, Tang Mapan Amadi Tarada Sports Meet Ki Thoram Singamade, Tang Tarama Thoidamana Yentopagi Thoram Pangthokani Hairi. India lengak na mabuksel sing driba makai Manipur da thokliba irang asi loibang nairoi luraba tanpham asi da masing yamlaba CSO Marapaibi amadi mari lainaba sing punsin bangam dana leiba asi ikainingai nei Manipur kansi hairabadi aikhoi hana punsin ba mathok tai haina United People's Front Manipur UPF ke advisor Khomram Ratan na phongdokre wafam masing asi United People's Front Manipur UPF na thabum ama satharakliba Sama Marifudra Mathoi Suba National Reconciliation Mangi Saruk Ama Oina Development Protection United Voluntary Organization Nambol Amade Nambol Apunba Nupiluka Kusam Naraga Nambol Kaitel da Ikoi Amuk Hanna Kuntak Laroi Si Haiba Hiramda Kananai Nabagi Thoram Pangthokpada Phongdokhibane Thoram Maduda Khomdram Ratan Namakha Taraduna Sahi ani Fazal Kadawraba Irang Solution Bangam Dana Lairiba Sigi Maram Kaya Lay Lal Ngamgadaba
ngakpigani lal kham gadaba kanguna lal kham dana leiba lal kham bagi mahut makhoina irang ngasi thokhanduna apunba manipur amagi damak leiriba maitai furupu muthatnaba mapangal sonthanaba khonari central force kaya manipurda thazalaklabasu chinkuki narco terrorist singna nongmai kapa lephandriba ase manungda india lengakna aronba agenda leibagini लाल लोइसिनगे हाइरबदी इंडिया लेंगाक हाना मथमोय सेंगब चंगी मदु नत्रिबा मखै इरांग असे लोइसिनबा ngamloi मनिंग मखा तमना पांजरकपा लमदम असिदा खुंदामिनरिबा कांगलो फुरुप सिंग कोनसिनदुना अपन मणिपुर गिदमक होटनादुना लमदम असिबु ngakchaduna लाकलिबा मैतै बुमुथतनाबा माइकै कयादगी होटनरिबा से खोइना खंगबा चंगी लुरबा तानफम असिदा लमदम असिदा लेरिबा यामलबा से सो मैरा पाइबी माहिरोइलुप सिंग पुनसिनबा ngamdaba हाइबा से लाइबक थीबने Manipur kanna mohonabada aikoi punsinba mathau tai madu natrabadi wagani haikhi amaromda UPF Manipur gi president Nongthombam Rupachandrana sahi taret khuntakpa ningsing thoram pangthokliba sigi nungi wahan thogasi khangna lamdam asigi miyamna thabak paikhat minase aikoi gi ipa ipu singda leimana amamam katlaga punsinbagi wakhal yaugdraba afaba lamsing amagi makhada sattaba taragadi kanaba leiroi Manipur da thogliba irang asida kanglu phurup masel amuk yengthinabasu maikai kayadagi silakle yeknaba masak khangse aponba Manipur amagi damak aikhoi punna lepminasi haikhi thormaduda nimko gi president o premzen DPUVO gi president ti khaba amadi apon manupi lop nambol gi secretary Premila leima yauna mioi kya su saruk yakhi Lu masing ngame mana bagi masing ngame satu lu masing ngame kari gitu mah laiba ki lura kada aiki akoi ki wo kan thabo kada pun mun dikai ma sai wadi ki sai ba ti to pun dikai amun na puda ka ba pun kada yengo mase khang kada ke je ba ko bom le ba akoi ne puru de la tiri de Makhataba pau pisa tringada temna break amatang lauzari Go Aviator Academy na Manipur gi housing oiriba tangdu leita dana leiriba asigi yenglaga haurakliba satra singi damakta free course pizari course sing adudi cabin crew amadi ground staff akopa marol gi damak contact tobiraku 7005285195 amasung 7005819002 natraga aikhoi gi office Nongmaibung Imphal East lengsin birau Amuka hana taram nokseri makhataba pau Universal Friendship Organization UFO gi ahanba raising day gi thoram ngasi Imphal gi itham moirang purel da leiba nongpok pana tengol lakpa loiseng gi kem ta pangthokre thoram aduda tourism department ki chairman amadi Andro Assembly constituency gi MLA Thongnauzam Syam Kumar na ibudau pakhangba yekpa Malem gi firal singkhat paga loinana UFO gi maitai laloi singna malem gi firal gi mafam dai kai khumnaba utke Thauram aduda MLA Thongnauzam Syam Kumar na athoi mithung social science scholar amadi national awardee professor Dr. K Bhagya Chandrana Thaumapu amadi Moirang Purel Tumu Khong GP gi chairman N Bikendra Singh Bethel High School gi founder T Somarjit Singh Arambai Tengol unit 52 gi commander K Megha Chandra amadi IPSA gi working president Khuraizam Athobana akhanaba mithunglen Singh oiduna saruk yakhi Mayam singna koi Imphal mayon da leiba Thoban da leiba Bishnupur da leiba mayam singna Bishnupur da kenong to aga da koi isagi yum to pare khan bakhan ngama ba itham da to aga da koi isagi yum da khan ngama ba koi bo da to aga da krai to aga da isagi yum da khan ngama adu da koi yu ki perform ngane itham marang present nong mai kam na re itham marang present kenong to aga da Imphal da leiba mayam da madu bakhan do khan ngam da ba Thoban da khan ngam da ba Thoban khan ngam da ba adu da koi Manipur soi da koi Thoiba irang hidayda aikoi maitai lewak leriba maitai tengol lakwa loisangsina maitai la loi khudingmangna maitai ja khudingmak singsi aki tujung lehendana ba aikoi maitai kaya harba tuba torko sing asidaida madubu defender taunana bagi damakta aikoi la loi singsina hairiba itham morang prem hairiba koigi nongpokpana tengol lakwa loisang hairiba chingu pangan bagi mafam sida aikoi ayuk nungthin numidang khaidana Aikoigi Maitai Laloi Singna duty loadana Hariba Punja Kayasi Kananabagi Taurangasi Akoi Lan Yaudaba Malema Oinanabagi Dang Daikona Kongtangi Sanction Jabani.
मणिपुर की इरांग असना मरम ओइरदुना सुगुनु केंद्र की मनुंग लेरिबा रिलीफ कैंप सिंगदा चंगजफम लौदुना लेरिबा आईडीपी सिंगदा निंगथम थाला सिजननबा ब्लैंकेट सिंग एंथोपगी थौरम अमा पांगथोखरे सेवा भारती मणिपुर अमदी पांगलताबी साखागा खुसमनदुना ब्लैंकेट सिंगदु ngasi खुसिनखिबनी सेवा भारती मणिपुर की कक्सिंग खान संपर्क प्रमुख डॉक्टर लाइश्रम दयानंदना फोंदोरपदा सेवा भारती मणिपुरना स्टेट असिदा नतना मणिपुर की वांगमदसु मतमतंगी ओइना नेचुरल कैलामिटी थोलकप मतमदसु अवा अना तारब सिंगद मतेंग पांगदुना लाकली हाइरदुना थोकलिबा इरांग असिदसु सेवा भारतीना अंगम मतेंग पांगबगी मखा सथरप ओइना ngasiso रिलीफ कैंप सिंगदा चत्तुना निंगथम थागी अयिंगबा असिदगी खरदा ओइरबसु ngakthoknanaba ब्लैंकेट सिंग असि मतेंग पांगबनी हाइखि थौरम मदुदा कसिंग अमदि थौबालदा लेबा सेवा भारती मणिपुर की मरुओइबा थौपुबा कयासु सरुक याखि इंडिया की मियाम की लेंगाक चटनखिबा रिपब्लिक डे थौरंगी वाहनथोक लेट्रे अखोई इंडियन सिटीजन नि हाइबगी साउथोक सफम अमदि हराउनिंगाई मरम लेट्रे इंडिया लेंगाक सिंगना लमदम असिगी यलहौमी सिंगी ममल खंगबिद्रबा यलहौमी सिंगबु इकाई खुमनद्रबा यलहौमी सिंगी हक मल्लिबा मखै इंडिया की रिपब्लिक डे अमदि इंडिपेंडेंस डे की थौरम खुदिमक मियामना सरुक यारोय थिंगनी बॉयकॉट तौगनी हाइना खा माइकई यूनाइटेड क्लब्स ऑर्गेनाइजेशन खमुको की प्रेसिडेंट मयेंग बमजुगिंद्रोना खुयेक पीदुना थादोरकपा सेरोल अमदा पाउजेलकले थिएटर मिरर की अनौब खुदुल खुंद्राकपम ब्रजचाना इरंबा सनख्या अमसुंग मखोक्ता सनातोप थांग फंपाक कुमहै ओइना पुथोकनबगी याइफा थौनी थौरम ngasi थिएटर मिरर की संगलेंदा पांगथोखरे फंपाक कुमहै असे निंगथौजा लंसागी लमजिंग लमताक मखाता सकनाइरबा एक्टर निंगथौजा जय विद्या अमसुंग ओइनाम सोमोना सक्तम लांगदौरी Resident Welfare Association RWA National Highway 102 Lilong Khunongna chahi asigi manung da lekai asina tawgadaba program sing yawba anauba chahi calendar fongduna miyamda khosinakre calendar asi fongbada Chandel gi SDC Sheikh Aslam Khan RWA gi President Rashid Makaksa amadi association asigi executive members sing saruk yakhi thauram asida hojik lairiba Manipur gi fibam asida lo laitaba laibak amugum mioi khuzok kharana tauning bata tauriba asibusu association asina pendaba fongdorakle mapi mapa laitaba haurakfam khangdaba puwaribu miyamda lana uhanba phurup amana atopa lainingda midyang sangba manba thawung kaya asibu lenga ki mapu oriba chief minister N Birena athubda midyang sangbiduna thoganingdaba thodok sing tholaktana bahona biu haina Resident Welfare Association Lilong NH 102 gi President Rashid Makaksa na khuyek piduna thadorok paserol amana fongdorakle त्रिपुरा की नोंगसुप थंगबा डिस्ट्रिक्ट बस अमा मैना साकपदगी मियोय तरामाथोय असो अपन नंख्रे थौदो सिंगरांग त्रिपुरा की ममिंग लैबा टूरिस्ट स्पॉट अमा ओरिबा बास ग्राम दा पिकनिक चटलुरगा हलकपगी लंबीदा थोखिबनी बस असिना जगतपुर चौमू हानी एरिया योरकपदा पोखाइरक्तुना मै चाकलखिबनी पुलिस की मतुंगिना पिकनिक चटलिबा खोंबू अदु बस अहुम दा लाखिबगी मनुंगदा बस अमा मैना चाकलखिबनी पुलिस रिपोर्ट की मतुंग इना बस अदुना चंपाक नगर हलकपगी लंबीदा बस अदुगी जनरेटर पोखाइरक्तुना मैना चाकलखिबनी एडिशनल एसपी की मतुंग इना मै चाकपगी मैखुना मरम ओइरगा मियोय तरामाथोय सोखी अदुगा अमना मैना साकपदी असोपन नंखि हाइरी असोपन नंगलबा मियोय सिंग अदु अथुबा मतमदा रेस्क्यू तौदुना मनाक नकपदा लैबा हॉस्पिटल दा पुदुना लायंखि लायंग सथरबा मतुंगदा सोकलबा सिंगी फिबम मिपाइनिंगाई ओइद्रे हाइरी Laibak asigi awang amadi nongpok thangba mafam singdanga siga thana numit marini chupna ingbagi chang hengalakli temperature hantharabasu mafam kyada laichil thabana maram oiraga lambi chathok chasinda khudong sadaba mayoknari masina maram oiraga train amadi flight kya cancel tawkhre ngarang fawda Kashmir amadi Jammu gi mafam kyada mayai oiraptagi hauraga akanba moongda
Untaki National Highway Sing Thingki National Highway Yariba Makai Faudana Satok Sasin Taunaba Mari Lenaba Authority Namiam the Kanganki Ladakh the Sunung Mangbagalunana Mafam Kyada Akanbam on the Untabadagi Srinagar Dagi Kargil Tabalambi Amade Kargil Dagi Janskar Takiba Lambi Sing Thingki Nakal Amarumda Indiagi Konung New Delhi Dangasi Ayu Akak Arawyana Nong Subadagi Traffic Amadi Rail Operations Singda Akaiba Piki Masigi Matakta Laibak Asigi Awang Amadi Nongpok Thangba State Singda Ka Hena Ingba Amadi Lechel Thaba Amadi Untabana Maram Oraga Lambi Satok Sasinda Kudong Sadaba Mayoknari Loisilakpada Marui Bapau Amukhana Thamzari Kanglon kaina Manipur gi ngongkhai landuna leibak asida sangsilakiba Myanmar masa kuntaro maram damda halhan kre haina Chief Minister Nongthongbam Birena Fongdokre Election Commission of India na Fongba Manipur gi final photo electoral roll Manipur gi Chief Electoral Officer na miyam da kusina kre Manipur gi apunba elector masing lakon galising yangkhai hena leikre Manipur Press Club ki Yangkhai Suba Mapok Kumuna Lakpada Club Asigi Sana Fundong Bagi Thoram Ngasi Infari Nezar Kulda Leiba Club Asigi Loktak Holda Pangthokre Amasung China da ISMPB virus ki case sing thenarakraba matung India da su case ani confirm tokre hospital authorities sing na kanba section tharang lokhat naba health ministry na poktak pikre Hausi Faubagi ISCOM News na Pizaba Manipuri Pao Matanga Siloy Jere Mining Tabiri Basingba Mukana Kharamjari